Hai ma'am, ꯉꯁꯤꯗꯤ ꯑꯅꯧꯕ ꯃꯊꯦꯜ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯑꯦ. ꯁꯧꯒ꯭ꯔꯤ ꯊꯣꯡꯕ, ꯁꯤꯁꯤꯅ ꯄꯦꯔꯨꯛ ꯀꯥꯡꯁꯨ, ꯌꯣꯡꯆꯥꯛꯀ, ꯁꯤꯅ ꯄꯥꯛꯅꯝ, ꯑꯗꯨꯒ ꯁꯤꯅ ꯌꯦꯟ ꯃꯐꯩ. ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯛꯑꯒꯦ. ꯍꯥꯎꯅꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯦ, ꯑꯍꯥꯟꯕ ꯆꯥꯗꯣꯏꯅꯤ. ꯍꯥꯎꯔꯦ. ꯍꯥꯎꯋꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯦ. ꯄꯦꯔꯨꯛ ꯀꯥꯡꯁꯨ. ꯌꯣꯡꯆꯥꯛ. ꯄꯥꯛꯅꯝ ꯆꯥꯒꯦ. ꯄꯥꯛꯅꯝ. ꯍꯥꯎ. ꯉꯁꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ. ꯃꯥꯗꯣ ꯐꯔꯛ ꯇꯥꯔꯕ. ꯊꯕꯛ ꯑꯃ ꯂꯩꯔꯕ. ꯑꯗꯨꯅ ꯑꯩ ꯏꯊꯟ ꯇꯧꯔꯦ. ꯍꯥꯎꯋꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯦ. ꯄꯦꯔꯨꯛ ꯀꯥꯡꯁꯨꯁꯨ ꯍꯥꯎꯋꯦ. ꯉꯔꯥꯡ ꯅꯣꯔꯠ ꯏꯁ ꯗꯨꯀꯥꯟꯗꯩ ꯂꯩꯔꯨꯏꯅꯤ. ꯃꯐꯩ. ꯃꯐꯩ ꯆꯤꯛꯄ. ꯁꯝꯁꯦ ꯄꯥꯏꯔꯣꯏꯒꯦ ꯇꯧꯅꯦ ꯍꯦꯛꯇ ꯄꯥꯏꯈꯤꯕ ꯆꯥꯛ ꯆꯥꯔꯤꯉꯩꯗ. ꯃꯌꯥꯝꯅ ꯆꯦꯂꯦꯟꯖ ꯇꯧ ꯍꯥꯏꯕꯗꯣ, ꯑꯗꯣ ꯃꯊꯪꯗ ꯇꯧꯖꯔꯒꯦ. ꯈꯤꯇꯪ ꯐꯔꯛ ꯇꯥꯕ ꯍꯥꯏꯇꯥꯔꯦ, ꯑꯗꯨꯅ ꯆꯦꯂꯦꯟꯖ ꯇꯧꯕꯁꯦ ꯌꯥꯗꯕ. ꯑꯗꯨꯒꯤ ꯃꯊꯪꯗ ꯁꯣꯏꯗꯅ ꯇꯧꯖꯔꯒꯦ. ꯍꯥꯎꯋꯦ ꯌꯣꯡꯆꯥꯛꯁꯨ. ꯃꯌꯥꯝꯅ
ꯆꯥꯛꯈꯨꯝ ꯆꯥꯔꯒ ꯃꯈꯣꯟ ꯊꯣꯛꯍꯜꯂꯨꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯀꯃꯥꯏꯅ ꯆꯥꯎꯍꯟꯗꯣꯏꯅꯣ ꯈꯟꯕꯗꯅꯦ ꯇꯨꯝꯕꯒ ꯑꯝꯇ ꯌꯥꯗꯦ ꯆꯥꯛꯈꯨꯝꯁꯦ ꯀꯃꯥꯏꯅ ꯆꯥꯎꯍꯟꯗꯣꯏꯅꯣꯅ ꯈꯟꯕꯗꯅꯦꯀꯣ ꯑꯗꯨ ꯃꯈꯣꯟꯁꯤꯅ ꯀꯃꯥꯏꯅ ꯊꯣꯛꯍꯟꯗꯣꯏꯅꯣꯅ ꯈꯟꯕꯗ ꯇꯨꯝꯕꯒ ꯑꯝꯇ ꯌꯥꯗꯦ ꯍꯥꯎꯋꯦ ꯁꯧꯒ꯭ꯔꯤꯁꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯅ ꯊꯣꯡꯕꯤꯕꯅꯦ ꯄꯥꯛꯅꯝꯁꯤꯅ ꯑꯩꯅ ꯅꯝꯕ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯄꯥꯛꯅꯝ ꯅꯝꯕꯅꯤ ꯍꯥꯎꯔꯗꯤ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯋꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯦ ꯌꯥꯝ ꯍꯟꯗꯛꯀꯤ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯣ ꯁꯤꯁꯦ ꯑꯀꯪꯕꯗꯤ ꯃꯌꯥꯝ ꯂꯩꯕꯀꯣ ꯑꯗꯣ ꯑꯀꯪꯕꯗꯣ ꯍꯥꯎꯇꯦ ꯌꯥꯝꯅ ꯀꯩꯅꯣ ꯈꯪꯗꯦ ꯐ꯭ꯔꯦꯁꯁꯤꯅ ꯍꯦꯟꯅ ꯍꯥꯎꯕ ꯇꯤꯜꯍꯧ ꯑꯃ ꯑꯅꯤꯗ ꯈꯣꯛꯄꯤꯔꯛꯀꯦ ꯇꯤꯜꯍꯧ ꯄꯥꯎ ꯈꯪꯗꯦ ꯉꯁꯤꯗꯤ ꯂꯥꯡꯗꯦꯀꯣ ꯑꯁ ꯅꯍꯥꯟꯋꯥꯏꯗꯤ ꯇꯨꯝꯕ ꯁꯨꯡꯌꯥ ꯌꯥꯗꯖꯥꯠꯅꯤ ꯃꯣꯏ ꯃꯊꯛꯇ ꯑꯉꯥꯡ ꯈꯔ ꯂꯩꯕꯀꯣ ꯑꯁ ꯈꯨꯂꯥꯡ ꯑꯃꯅꯤ ꯄꯨꯡ 1 2 ꯑꯍꯤꯡꯒꯤ ꯂꯥꯡꯗꯣꯏꯁꯦ ꯃꯣꯏ ꯅꯨꯡꯊꯤꯟꯗꯁꯨ ꯇꯨꯝꯐꯝ ꯂꯥꯛꯐꯝ ꯈꯪꯗꯦ Yung paano mo naman ang tapo. Hawak ang Kan sudah Hawai manggan sudah naman hawdon. Squat. Hawai manggan lay ba niyo lay lang deh.
好，还有一个哪里？那等着一碗。nhìn đúng không? Tôi gọi là bậm. Đúng rồi. Cái gì? Cái tự lòng mình học. Học rồi. Hả? Cái thôi. Dạ chị ơi, không có này. Sao kita nanti bisa lihat? Hah? Okay. Sao mình cứ thả vậy? Thả này. Ôi. Hindi na bicara. Ito na sasan ka rin. Lấy tiền dân lễ. Nhau. Thế con thì dám hỏi. Jangan lagi tangkal kakak. Hầu. Hầu đó. Hầu. Đây rồi. Hầu đi lagi kakak.
ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯆꯦꯡ ꯋꯥꯔꯦ ꯅꯨꯡꯉꯥꯏꯕꯗ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯩꯒꯤ ꯃꯨꯛꯕꯥꯡꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯊꯪꯗ ꯑꯃꯨꯛ ꯑꯍꯥꯎꯕ ꯃꯊꯦꯜ ꯑꯃꯨꯛ ꯄꯨꯔ ꯂꯥꯛꯆꯔꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯆꯥꯍꯟꯅꯤꯡꯕꯗꯣ ꯑꯗꯨꯝ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯁꯣꯏ ꯆꯥꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯕꯥꯏ ꯕꯥꯏ ꯌꯥꯔꯦ